ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯡꯁꯤ ꯌꯨꯝꯕꯥꯜ꯫ ꯋꯥꯛꯆꯤꯡꯒꯤ ꯇ꯭ꯔꯛ ꯇ꯭ꯔꯛ ꯆꯤꯡꯅ ꯏꯪꯂꯕ ꯑꯌꯨꯛꯇ ꯁꯃꯨꯅ ꯅꯣꯝ ꯅꯣꯝ ꯆꯠꯄꯒꯨꯝ ꯊꯣꯡꯒꯥꯜꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯇꯝꯐꯥ꯫ ꯀꯩꯊꯦꯜ ꯀꯥꯔꯨꯅꯕ ꯍꯥꯊꯨ ꯍꯥꯊꯨ ꯃꯀꯣꯛꯇ ꯊꯨꯃꯣꯛ ꯑꯃ ꯊꯥꯡꯒꯠ ꯃꯈꯨꯠꯇ ꯕꯣꯔꯥꯈꯥꯎ ꯑꯃ ꯄꯥꯏꯕꯣꯏ ꯌꯦꯞꯄꯣꯏ ꯇꯧꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯍꯥꯊꯨ ꯍꯥꯊꯨ ꯃꯥꯒꯤ ꯇꯨꯡꯗ ꯌꯨꯉꯥꯎꯕ ꯃꯄꯨꯔꯣꯏꯕ ꯀꯨꯜꯂꯕꯤꯁꯨ ꯇꯥꯟꯅꯔꯛꯂꯤ꯫ "ꯍꯩ ꯅꯨꯄꯤ, ꯅꯪꯕꯨ ꯉꯥꯏꯈꯣꯅꯦꯍꯦ, ꯂꯨꯄꯥ ꯑꯃ ꯑꯅꯤꯗꯗꯤ ꯄꯤꯔꯝꯃꯨꯗꯅ ꯅꯪꯕꯣ"꯫ ꯇꯐꯤꯡ ꯇꯐꯤꯡ ꯆꯦꯟꯆꯠ ꯇꯧꯅ ꯇꯝꯐꯥꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯑꯣ ꯌꯥꯎꯖꯗ꯭ꯔꯦ ꯌꯥꯎꯖꯗ꯭ꯔꯦ, ꯌꯨꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯝꯅꯃꯛ ꯂꯥꯡꯂꯦꯟꯗ ꯁꯤꯟꯅꯔꯝꯃꯕꯅꯤ"꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯈꯪꯕꯤ ꯇꯝꯐꯥꯅ "ꯅꯨꯃꯤꯠ ꯐꯥꯎ ꯐꯖꯅ ꯊꯣꯛꯇ꯭ꯔꯤꯌꯦ, ꯃꯈꯣꯏ ꯕꯥꯖꯤꯅ ꯌꯨꯅ ꯆꯤꯟꯗꯦꯡꯒꯦ ꯊꯧꯔꯥꯡꯂꯤꯗꯣ, ꯑꯣ ꯌꯨ ꯌꯣꯟꯕꯤꯗꯣ ꯌꯥꯀꯥꯏꯔꯝꯈꯤꯔꯣꯏꯌꯦ"꯫ "ꯑꯁ ꯇꯥꯟꯅꯔꯛꯀꯅꯨꯗ, ꯈꯨꯗꯩ ꯃꯑꯣꯡꯗꯨꯒ ꯃꯑꯣꯡ ꯆꯥꯗꯦ"꯫ ꯃꯥꯅꯤ, ꯇꯝꯐꯥꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯊꯣꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯒ ꯃꯄꯨꯔꯣꯏꯕ ꯀꯨꯜꯂꯕꯤꯅ ꯈꯨꯗꯩ ꯑꯗꯨ ꯁꯦꯄ꯭ꯔꯩ ꯅꯥꯄ꯭ꯔꯩ ꯁꯦꯠ ꯇꯥꯟꯅꯔꯛꯂꯤꯕ ꯐꯤꯚꯝꯗꯨ ꯎꯕꯗ ꯅꯨꯡꯇꯤꯒꯤ ꯈꯣꯡꯒꯟꯕ ꯍꯨꯏꯐꯥꯎ ꯃꯌꯥ ꯀꯥꯅ ꯌꯦꯡꯂꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯅ ꯃꯄꯨꯔꯣꯏꯕ ꯀꯨꯜꯂꯕꯤꯒ ꯇꯝꯐꯥꯒꯒꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯌꯨꯝꯕꯥꯟꯅ ꯍꯩꯅꯧꯖꯣꯝ ꯌꯨꯝꯕꯥꯜ ꯇꯦꯂꯪꯒꯥ ꯌꯥꯍꯤꯞꯀꯨꯝ ꯂꯦꯜꯂꯔꯤ ꯉꯁꯤꯁꯨ꯫ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯇꯝꯐꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯁꯨ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯥꯡꯂꯦꯟ ꯀꯧꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯇꯝ ꯄꯨꯝꯕꯗ ꯃꯑꯣꯡ ꯑꯃꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯃꯆꯥꯅꯤ ꯆꯞ ꯆꯥꯖꯩ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯇꯧꯅ ꯈꯪꯂꯥꯎ ꯈꯪꯂꯥꯎ ꯂꯥꯎꯕꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯨꯕꯤ ꯑꯃꯠꯇ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯐꯥꯎꯗꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯇꯝꯐꯥ ꯀꯩꯊꯦꯜꯂꯣꯝꯗ ꯆꯠꯈ꯭ꯔꯕꯗ ꯀꯨꯜꯂꯕꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯌꯨꯝꯂꯣꯝꯗ ꯆꯪꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯨꯝꯂꯣꯝꯗꯗꯤ ꯆꯪꯗ ꯌꯨ ꯌꯣꯟꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯗꯨꯅ ꯂꯩꯕꯅ ꯀꯨꯜꯂꯕꯤꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯂꯣꯝꯂꯕ ꯃꯇꯝꯗ ꯃꯃꯥ ꯏꯕꯦꯝꯃ ꯀꯩꯊꯦꯜ ꯀꯨꯝꯂꯛꯈꯤ꯫ "ꯂꯥꯡꯂꯦꯟ, ꯅꯪ ꯀꯩꯗꯧꯔꯤ? ꯅꯪ ꯀꯩꯗꯧꯔꯤꯒꯦ? ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯂꯤꯕꯣ ꯅꯪꯕꯣ? ꯑꯩꯗꯐꯥꯎ ꯀꯩꯊꯦꯜ ꯑꯆꯧꯕ ꯌꯧꯗꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯟꯊꯦꯡꯅꯗꯨꯅ ꯌꯨꯝ ꯌꯧꯔꯛꯑꯦ, ꯑꯗꯨꯒ ꯅꯪꯅ ꯐꯃꯨꯡꯗꯒꯤ ꯂꯦꯡꯗꯅ ꯅꯈꯣꯡ ꯂꯩꯕꯥꯛ ꯇꯥꯔꯝꯗ꯭ꯔꯤꯅꯦ꯫ ꯀꯌꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯆꯥꯅꯣꯅꯦꯍꯦ ꯅꯣꯏꯕꯣ, ꯂꯥꯎꯒꯦꯗ ꯑꯩ ꯄꯦꯟꯅ, ꯍꯧꯒꯠꯂꯨꯅꯦꯍꯦ, ꯄꯦꯟꯅ ꯂꯥꯎꯒꯦꯗ ꯑꯩ, ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕꯁꯤꯡꯁꯤꯕꯣ ꯐꯔꯣꯏꯌꯦ, ꯃꯄꯥ ꯐꯠꯇꯕꯒꯤ ꯃꯆꯥꯅꯦ, ꯐꯔꯣꯏꯌꯦ ꯃꯁꯦ, ꯍꯦ ꯍꯧꯒꯠꯂꯣꯅꯦꯍꯦ"꯫ ꯃꯃꯥꯅ ꯉꯥꯡꯂꯤꯕꯒꯗꯣ ꯃꯅꯥꯗ ꯍꯥꯞꯄꯤꯕ ꯅꯠꯇꯦ ꯂꯥꯡꯂꯦꯟ ꯃꯀꯣꯛꯇꯨ ꯐꯤꯔꯨꯛ ꯀꯨꯞꯁꯤꯟꯗꯨꯅ ꯃꯇꯤꯟ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯇꯝꯐꯥ ꯁꯥꯎꯅꯤꯡꯅ "ꯃꯁꯤ ꯏꯁꯤꯡ ꯕꯥꯇꯤꯜ ꯑꯃ ꯊꯣꯛ ꯍꯩꯖꯤꯟꯕꯨ ꯍꯩꯖꯤꯟꯒꯦꯗꯍꯦ ꯃꯁꯦ, ꯍꯣ ꯏꯃꯥ, ꯊꯣꯔꯥꯏ ꯃꯆꯥ ꯃꯤ ꯐꯠꯇ ꯀꯅꯥꯅꯣ, ꯁꯣꯅꯣ ꯆꯨꯕ꯭ꯔꯣ ꯏꯃꯥꯕꯣ? ꯑꯩꯕꯨ ꯁꯥ ꯁꯟꯂꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯏꯃꯥ"꯫ "ꯀꯔꯤ ꯁꯥ ꯁꯟ ꯀꯥꯏꯗꯤ ꯀꯩꯅꯣ? ꯁꯥ ꯁꯟ ꯐꯥꯎ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯁꯦ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯁꯨ ꯇꯥꯔꯗꯅ ꯆꯦꯟꯈ꯭ꯔꯅꯤꯌꯦ, ꯑꯗꯨꯒ ꯅꯪꯅ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯂꯣꯝꯂꯁꯤꯐꯥꯎ ꯅꯇꯤꯟꯒ ꯇꯥꯗꯅ ꯀꯔꯤ ꯃꯪꯂꯥꯟꯅꯣ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯑꯃꯨꯕꯤ"꯫ "ꯑꯁ ꯀꯩꯅꯣ ꯏꯃꯥ, ꯀꯩꯅꯣ ꯈꯪꯗꯦ ꯏꯃꯥ, ꯅꯪ ꯁꯣꯅꯣ ꯆꯨꯏꯀꯣ ꯏꯃꯥ, ꯇꯨꯝꯕꯕꯨ ꯀꯩꯅꯣ, ꯇꯨꯝꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯩ, ꯈꯪꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯏꯃꯥꯅ"꯫ "ꯑꯁ ꯑꯩ ꯂꯣꯏ ꯆꯣꯠꯂꯦꯕ, ꯑꯩ ꯇꯜꯂꯦꯗꯀꯣ ꯑꯩ ꯇꯧꯔꯤꯁꯦ"꯫ ꯑꯁꯨꯝꯅ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯆꯣꯠꯂꯕ ꯐꯩꯖꯨꯞ ꯐꯤꯔꯣꯜ ꯃꯔꯛꯇꯨꯗ ꯈꯗꯥꯡ ꯃꯦꯠꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯐꯝꯂꯤ ꯂꯥꯡꯂꯦꯟ꯫ ꯂꯥꯡꯂꯦꯟ ꯃꯃꯥꯅ ꯃꯄꯥꯅ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯂꯩꯖꯕꯤ ꯃꯉꯥꯎ ꯊꯤꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯂꯥꯡꯂꯦꯟ ꯀꯨꯆꯨ ꯃꯨꯔꯞ ꯇꯧꯏ ꯃꯃꯥ ꯏꯕꯦꯝꯃꯅ ꯑꯃꯨꯕꯤ ꯑꯃꯨꯕꯤ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯃꯥ ꯏꯕꯦꯝꯃ ꯇꯝꯐꯥꯗꯨ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯀꯨꯝꯂꯛꯏ ꯍꯥꯊꯨ ꯍꯥꯊꯨ꯫ ꯈꯔ ꯐꯤꯡꯂꯞ ꯇꯧꯅ ꯃꯃꯥ ꯏꯕꯦꯝꯃ ꯇꯝꯐꯥꯅ "ꯑꯣ ꯂꯥꯡꯂꯦꯟ, ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯀꯥꯏꯗ ꯂꯩꯒꯦꯅꯦꯍꯦ ꯅꯪꯕꯣ"꯫ "ꯑꯣ ꯑꯩ ꯁꯤꯗ ꯁꯥꯠꯂꯤꯌꯦ ꯏꯃꯥ"꯫ "ꯅꯪꯒꯤ ꯐꯥꯒꯤꯒꯗꯣ ꯑꯝꯇ ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯕꯣ, ꯑꯩ ꯏꯁꯥꯁꯦ ꯅꯤꯛꯄꯅ ꯀꯩꯅꯣꯝ ꯇꯧꯔꯦꯕ"꯫ "ꯀꯩꯗꯧꯔꯒꯦ ꯏꯃꯥ, ꯅꯪꯅ ꯇꯍꯥ ꯇꯍꯥꯒ ꯆꯦꯜꯂꯛꯇꯅ ꯇꯧꯔꯤꯗꯨꯕꯣ? ꯅꯁꯥ ꯅꯎ ꯏꯆꯥꯎ ꯆꯥꯎ ꯅꯤꯛꯇꯅꯒ ꯇꯧꯔꯤꯗꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ"꯫ ꯃꯃꯥ ꯏꯕꯦꯝꯃ ꯇꯝꯐꯥꯅ ꯊꯛ ꯊꯛ ꯅꯤꯛꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯂꯥꯡꯂꯦꯟꯗꯨ ꯂꯥꯎꯁꯜꯂꯛꯏ꯫ "ꯍꯦ ꯀꯩꯅꯣꯍꯦ, ꯍꯥꯏꯗꯤ ꯁꯨꯀꯥꯏ ꯍꯥꯏꯗꯦ, ꯊꯛ ꯊꯛ ꯅꯤꯛꯇꯅ, ꯃꯁꯥ ꯃꯎ ꯏꯆꯥꯎ ꯆꯥꯎꯔꯗꯅ ꯁꯃꯨꯍꯦ ꯃꯥꯟꯉꯩ, ꯀꯔꯤꯅꯣ ꯍꯥꯏꯌꯣ"꯫ ꯇꯝꯐꯥ ꯇꯞꯅ "ꯑꯣ ꯅꯪ ꯕꯥꯖꯤꯗꯣ, ꯑꯩꯈꯣꯏꯅ ꯍꯟꯗꯛꯁꯦ
ꯌꯨ ꯊꯛꯄ ꯇꯣꯛꯂꯦꯅ ꯍꯔꯥꯎꯔꯨꯔꯤꯁꯤꯗꯤ ꯃꯥꯗꯤ ꯕꯥꯖꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯕꯥꯖꯤꯕꯨ ꯀꯩꯗꯧꯔꯒꯦ ꯌꯨ ꯊꯛꯄ ꯇꯣꯛꯂꯒ? ꯍꯥꯏꯒꯦ ꯇꯥꯎꯅꯦꯍꯦ ꯅꯪꯕꯣ. ꯑꯣ ꯅꯪ ꯕꯥꯖꯤꯗꯣ ꯑꯩꯈꯣꯏꯅ ꯍꯟꯇꯛꯅꯦ ꯌꯨ ꯊꯛꯄ ꯇꯣꯛꯂꯦꯅ ꯍꯔꯥꯎꯔꯨꯔꯤꯁꯤꯗꯤ ꯃꯥꯗꯤ ꯕꯥꯖꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯑꯣ ꯅꯪ ꯕꯥꯖꯤꯗꯣ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯏꯁꯦ ꯖ꯭ꯋꯥꯔꯤ ꯑꯣꯏꯔꯦ ꯏꯃꯥ. ꯖ꯭ꯋꯥꯔꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯏꯃꯥ? ꯌꯥꯝ ꯁꯥꯊꯤꯕꯒ ꯃꯥꯜꯂꯦ ꯏꯃꯥ. ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯕꯣ? ꯍꯦꯔꯥ ꯅꯪꯁꯨ ꯃꯄꯥꯒꯤ ꯃꯆꯥꯅꯦꯗꯅꯦ ꯆꯞ ꯆꯥꯏ ꯅꯀꯣꯛꯇꯣ. ꯑꯣ ꯖ꯭ꯋꯥꯔ ꯍꯥꯏꯗꯤꯅꯦ, ꯖ꯭ꯋꯥꯔꯤ ꯍꯥꯏꯗꯤꯅꯦ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯃꯤ ꯍꯥꯏꯕ. ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯕꯥꯖꯤꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯒ ꯏꯃꯥꯗ ꯀꯩꯗꯧꯔꯒꯦ? ꯌꯨ ꯊꯛꯇ꯭ꯔꯤꯗꯣ ꯐꯔꯕꯅꯦ. ꯌꯨ ꯉꯥꯎꯗꯅ ꯅꯨꯡꯇꯤꯒꯤ ꯈꯠꯅꯗꯧ ꯁꯔꯨꯛ ꯖ꯭ꯋꯥꯔ ꯁꯥꯟꯅꯩꯗꯨꯅ ꯐꯠꯇ꯭ꯔꯣ? ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯑꯅꯤ, ꯃꯊꯟꯇ ꯇꯨꯝꯖꯈ꯭ꯔꯅꯤ, ꯅꯣꯡꯉꯥꯟꯕꯒ ꯆꯠꯈ꯭ꯔꯅꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ, ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤ. ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯏꯃꯥ? ꯃꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯗꯈꯔ ꯇꯞꯊꯅ ꯑꯃꯨꯛꯁꯨ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯅ, ꯏꯃꯥꯅ ꯅꯤꯛꯂꯒ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ ꯏꯃꯥ. ꯍꯩ ꯑꯉꯥꯎꯕꯤ, ꯑꯩꯅꯦ ꯅꯪ ꯑꯣꯏꯅꯅꯦ ꯑꯐꯥꯏ ꯄꯣꯠꯅ ꯊꯣꯝꯅꯤꯀꯣ ꯅꯪ. ꯉꯝꯕꯤꯔꯦꯍꯦ. ꯑꯣ ꯅꯄꯟꯊꯧ ꯇꯣꯃꯥꯜꯗꯣ ꯖ꯭ꯋꯥꯔ ꯃꯔꯩ ꯌꯦꯠꯅꯕꯗ ꯅꯄꯥ ꯏꯕꯨꯡꯉꯣꯅ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯌꯥꯜꯂꯨꯏꯅꯦ. ꯑꯩꯅ ꯀꯩꯊꯦꯜ ꯀꯨꯝꯃꯛꯄꯗ ꯃꯌꯥꯝꯅ ꯇꯝꯃꯛꯄꯗꯒꯤ ꯇꯥꯗꯅ ꯑꯩ ꯌꯨꯝꯂꯣꯝꯗ ꯍꯦꯛꯇ ꯆꯦꯜꯂꯛꯑꯕꯅꯤ. ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯅ ꯑꯩ ꯂꯥꯡꯂꯦꯟ. ꯍꯩꯃꯥ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯀꯥꯏꯗꯅꯣꯅꯦꯍꯦ ꯂꯥꯡꯂꯦꯟ. ꯂꯥꯡꯂꯦꯟꯗꯨ ꯀꯟꯅ ꯆꯦꯟꯈꯤ. ꯂꯥꯡꯂꯦꯟꯗꯨ ꯃꯑꯣꯡ ꯑꯃꯒ ꯇꯧꯕꯅꯦ ꯃꯃꯥ ꯏꯕꯦꯝꯃ ꯇꯝꯐꯥ ꯂꯩꯕ ꯌꯥꯗ ꯄꯥꯈꯠꯈꯤ. ꯃꯁꯤꯅ ꯑꯃꯨꯛ ꯀꯗꯣꯝꯗꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯉꯥꯏꯈꯣꯅꯦꯍꯦ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯅꯪꯕꯣ. ꯉꯁꯤꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯗꯕ ꯅꯨꯃꯤꯠꯅꯤꯅꯦ ꯑꯩꯁꯦ. ꯑꯩꯅ ꯉꯥꯡꯉꯨꯕ ꯋꯥ ꯑꯝꯇ ꯅꯥꯇꯩ ꯆꯥꯗ꯭ꯔꯕ ꯈꯪꯗꯦ. ꯑꯁꯤꯁꯨ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦꯕ ꯇꯧꯔꯤꯁꯤꯕꯣ. ꯁꯣꯝꯗꯅ ꯃꯥꯏ ꯕꯥꯖꯤꯗꯨ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯤ. ꯅꯨꯄꯤ ꯃꯆꯥ ꯃꯍꯥꯛꯅ ꯆꯦꯟꯁꯟꯗꯨꯅ ꯉꯥꯏꯈꯣ ꯇꯥ ꯀꯨꯃꯥꯔ, ꯁꯦ ꯑꯝꯇ ꯉꯥꯏꯈꯨꯑꯣ. ꯑꯩꯈꯣꯏ ꯕꯥꯖꯤꯗꯣ ꯇꯥ ꯊꯣꯏꯕ ꯑꯝꯇ ꯉꯥꯏꯈꯣꯁꯦ. ꯀꯨꯜꯂꯕꯤꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯕꯗ ꯁꯣꯛꯂꯕ ꯃꯃꯥꯏ ꯃꯃꯤꯠꯇꯨꯒ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯄꯥ ꯂꯥꯟꯗꯦꯀꯣ. ꯏꯄꯥꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ. ꯏꯄꯥꯗ ꯃꯈꯣꯏꯅ ꯀꯤꯟꯅ ꯊꯤꯜꯂꯤꯅꯤꯅꯦ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ. ꯏꯄꯥꯕꯨ ꯌꯨꯝꯗ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨꯅꯦ ꯂꯥꯡꯂꯦꯟ. ꯃꯄꯥ ꯀꯧꯕꯅꯤꯅ ꯂꯥꯡꯂꯦꯟꯁꯨ ꯀꯨꯜꯂꯕꯤꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯂꯥꯡꯂꯦꯟꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯈꯨ ꯂꯩꯕꯥꯛꯇ ꯇꯥꯅ ꯈꯨꯔꯨꯝꯃꯛꯏ. ꯃꯌꯥꯝ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯄꯨꯝꯅꯃꯛ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ. ꯍꯧꯖꯤꯛ ꯏꯄꯟꯗꯧ ꯇꯣꯃꯥꯜꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯕꯥꯖꯤꯁꯦ ꯌꯨꯝ ꯐꯥꯎꯕꯗ ꯄꯨꯖꯔꯨꯒꯦ. ꯍꯣꯔꯦꯟ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯐꯝꯗꯨꯅ ꯃꯌꯥꯝ ꯋꯥꯇꯥꯅꯗꯨꯅ ꯀꯅꯥꯅ ꯂꯥꯜꯂꯤ ꯀꯅꯥꯅ ꯆꯨꯝꯃꯤ ꯋꯥꯇꯥꯅꯈꯤꯁꯦꯕ. ꯑꯩꯈꯣꯏꯁꯨ ꯂꯩꯀꯥꯏꯁꯤꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯕꯥꯖꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯗ. ꯑꯩ ꯕꯥꯖꯤꯁꯦ ꯌꯨꯝ ꯐꯥꯎꯗ ꯄꯨꯖꯔꯨꯈꯤꯒꯦ. ꯕꯥꯖꯤꯁꯦ ꯍꯧꯒꯠꯂꯣ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯕꯥꯖꯤ, ꯅꯃꯤꯠ ꯄꯥꯡꯉꯣ ꯕꯥꯖꯤ. ꯑꯁꯨꯝꯅ ꯀꯨꯜꯂꯕꯤꯗꯨ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤ. ꯃꯤꯌꯥꯝꯗ ꯄꯤꯔꯝꯕ ꯖꯕꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯂꯩꯀꯥꯏ ꯈꯨꯟꯗꯤꯟꯅꯐꯝꯗ ꯆꯠꯄ ꯇꯥꯔꯝꯃꯤ ꯀꯨꯜꯂꯕꯤꯗꯨ, ꯇꯝꯐꯥ ꯑꯃꯗꯤ ꯂꯥꯡꯂꯦꯟ. ꯂꯩꯀꯥꯏ ꯃꯌꯥꯝ ꯐꯝꯃꯤꯟꯅꯗꯨꯅ ꯑꯐ ꯐꯠꯇ ꯋꯥ ꯀꯌꯥ ꯉꯥꯡꯅꯔꯝꯃꯤ. ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯂꯥꯜꯂꯕꯅꯤꯀꯣ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯁꯥꯎꯒꯠꯀꯅꯨꯀꯣ. ꯅꯪꯕꯨ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯈꯤꯅꯤ. ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯗꯣꯏꯅꯤ. ꯃꯃꯥ ꯏꯕꯦꯝꯃ ꯇꯝꯐꯥꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯗ. ꯀꯨꯜꯂꯕꯤꯗꯨꯁꯨ ꯃꯌꯥ ꯀꯥꯊꯣꯛꯄ ꯌꯥꯕꯣꯏ ꯌꯥꯗꯕꯣꯏ ꯇꯝꯐꯥꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ. ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯥꯖꯤꯅ ꯑꯩꯉꯣꯟꯗ ꯄꯩꯅ ꯌꯦꯡꯂꯤꯗꯨꯕꯣ? ꯅꯪ ꯑꯣꯏꯅ ꯍꯥꯠꯇꯣꯛꯇꯅ ꯑꯄꯥꯏ ꯄꯣꯠꯅ ꯊꯣꯝꯃꯒꯀꯣ. ꯑꯣ ꯀꯔꯤꯒꯤ ꯑꯩꯕꯨ ꯍꯥꯠꯇꯣꯔꯤꯒꯦ? ꯄꯨꯝꯅꯃꯛꯁꯦ ꯃꯈꯣꯏ ꯕꯥꯖꯤꯅ ꯊꯣꯛꯍꯜꯂꯤꯅꯤ. ꯀꯔꯤꯒꯤ ꯅꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯪꯅ ꯌꯨ ꯉꯥꯎꯕ ꯑꯣꯏꯔꯤꯕꯅꯣ? ꯌꯨ ꯊꯛꯄ ꯂꯦꯞꯂꯦ, ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯔꯦ. ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯗꯦꯅꯦ, ꯖ꯭ꯋꯥꯔꯤ ꯍꯦꯛꯇ ꯑꯣꯏꯔꯛꯏ. ꯑꯣꯏꯔꯦ ꯐꯔꯦ, ꯀꯔꯤꯒꯤ ꯃꯤꯉꯣꯟꯗ ꯊꯥꯡꯅ ꯌꯥꯜꯂꯨꯔꯤꯕꯅꯣꯕ? ꯃꯤꯕꯨ ꯊꯥꯡꯅ ꯄꯪꯌꯥꯟ ꯌꯥꯟꯕ ꯌꯥꯕ꯭ꯔో? ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯒꯦꯕ? ꯀꯅꯥꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯗꯅ ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣꯕ? ꯍꯣꯔꯦꯟ ꯇꯥ ꯇꯣꯃꯥꯜꯗꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ
ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯈꯨꯟꯁꯤꯗꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯇꯥꯜꯂꯅꯤ ꯃꯁꯤꯗ ꯅꯈꯣꯏ ꯕꯥꯖꯤꯅ ꯄꯦꯟꯕꯤꯗꯣꯔꯤꯕꯁꯤ ꯀꯔꯤꯅꯣꯕ ꯂꯥꯡꯂꯦꯟꯅ ꯇꯞꯅ ꯏꯃꯥ ꯃꯐꯝꯁꯤ ꯌꯧꯔꯕꯅꯤꯅ ꯀꯟꯅ ꯉꯥꯡꯅꯔꯅꯨꯁꯦ ꯑꯩ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯏ ꯏꯃꯥ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯋꯥꯈꯜ ꯃꯔꯣꯟ ꯀꯌꯥ ꯇꯨꯃꯤꯟꯅ ꯈꯜꯂꯤ ꯉꯥꯏꯈꯣꯁꯦ ꯏꯃꯥ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯉꯥꯡꯗ ꯉꯥꯡꯕꯅꯦ ꯑꯗꯣ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯤꯕꯨ ꯍꯦꯛꯇ ꯍꯥꯠ ꯌꯥꯄꯣ ꯅꯠꯇꯦ ꯏꯃꯥ ꯕꯥꯖꯤꯅ ꯀꯔꯤꯒꯤ ꯀꯝꯗꯧꯕꯅꯣ ꯑꯩꯈꯣꯏꯁꯨ ꯍꯣꯔꯦꯟ ꯏꯁꯥ ꯀꯟꯖꯅꯕ ꯋꯥ ꯈꯔꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯈꯟꯅꯗꯕ ꯌꯥꯔꯣꯏ ꯏꯁꯥ ꯀꯟꯖꯅꯕ ꯋꯥ ꯈꯔꯗꯤ ꯉꯥꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯌꯣ ꯕꯥꯖꯤ ꯑꯗꯨꯒ ꯁꯤ ꯃꯌꯥꯝꯁꯦ ꯊꯝꯈ꯭ꯔꯒ ꯏꯄꯟꯊꯧ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯇꯥ ꯃꯦꯔꯥꯗꯣ ꯑꯩꯒ ꯋꯥꯔꯤ ꯈꯔꯁꯨ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕ ꯍꯥꯏꯕꯤꯌꯨ ꯕꯥꯖꯤ ꯀꯨꯜꯂꯕꯤꯗꯨ ꯃꯄꯤꯒ ꯇꯞꯅ ꯇꯥꯅ ꯃꯤ ꯌꯥꯝꯅ ꯂꯥꯛꯇ꯭ꯔꯤꯕꯔꯅꯦꯍꯦ ꯑꯩꯕꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯅꯦ ꯂꯥꯡꯂꯦꯟ ꯍꯥꯏꯌꯣ ꯕꯥꯖꯤ ꯀꯅꯥꯁꯨ ꯂꯥꯛꯇ꯭ꯔꯤ ꯑꯩꯈꯣꯏꯅꯏꯍꯥꯟ ꯍꯥꯜꯂꯦ ꯃꯐꯝꯁꯤꯗ ꯌꯧꯔꯛꯏꯁꯦ ꯍꯥꯏꯌꯣ ꯕꯥꯖꯤꯒꯤ ꯋꯥ ꯇꯥꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯣꯔꯦꯟ ꯃꯔꯩ ꯌꯦꯠꯄ ꯉꯝꯂꯣꯏꯗꯣꯔꯤꯕꯅꯦ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯃꯦꯔꯥ ꯍꯥꯏꯕꯔꯥ ꯀꯩꯅꯣ ꯑꯄꯪꯖꯥꯎꯗꯣ ꯑꯗꯨꯗꯒꯤꯅꯤ ꯉꯁꯤ ꯊꯥꯡ ꯄꯥꯏꯅꯈꯤꯁꯦ ꯃꯥꯅ ꯍꯥꯏ ꯍꯟꯗꯛꯀꯤ ꯇꯔꯟꯁꯤꯗꯗꯤ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯦ ꯇꯣꯛꯂꯁꯤꯔꯥ ꯍꯥꯏꯅꯔꯦ ꯑꯗꯨꯗ ꯇꯥ ꯇꯣꯃꯥꯜꯅ ꯃꯥꯟ ꯊꯥꯔꯛꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯧꯅꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯦ ꯃꯅꯤꯡ ꯏꯪꯈꯣꯜ ꯃꯆꯥꯁꯦ ꯃꯆꯦꯠꯁꯤꯃ ꯊꯥꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯊꯥꯔꯦ ꯑꯗꯨꯁꯨ ꯃꯥꯅ ꯉꯝꯗꯅ ꯂꯧꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣ ꯕꯥꯖꯤ ꯑꯗꯨꯗꯒꯤꯅꯦ ꯃꯆꯥꯅꯨꯄꯥ ꯑꯄꯪ ꯈꯨꯟꯖꯥꯎ ꯃꯦꯔꯥꯗꯨꯅꯅꯦ ꯄꯥꯕ ꯃꯥꯟ ꯊꯥꯅꯔꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯥꯟꯅꯤ ꯂꯥꯡꯂꯦꯟꯗꯣ ꯊꯥꯔꯛꯎ ꯍꯥꯏꯌꯨ ꯕꯥꯖꯤ ꯑꯩ ꯄꯥꯅꯥ ꯃꯇꯞ ꯂꯩꯔꯨꯒꯦ ꯁꯤꯅꯤꯗꯅ ꯍꯦꯛꯇ ꯆꯦꯟꯈꯤ ꯑꯗꯩꯗꯤ ꯕꯥꯖꯤ ꯑꯗꯩꯗꯤꯅꯦ ꯇꯣꯃꯥꯜꯅ ꯍꯦ ꯀꯔꯤꯅꯣ ꯅꯪꯒꯤ ꯋꯥꯗꯣ ꯂꯧꯗꯅ ꯂꯧꯔꯗꯤ ꯃꯆꯥꯗ ꯅꯠꯇꯦ ꯁꯥꯃꯨꯒꯨꯝꯅ ꯅꯨꯡꯇꯤꯒꯤ ꯅꯣꯝ ꯆꯠꯄ ꯃꯤꯒꯗꯣ ꯃꯃꯥꯒꯗꯣ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯄꯣꯔꯛꯑꯗꯧꯅꯤ ꯉꯁꯤꯗꯤ ꯏꯄꯥ ꯆꯩ ꯀꯥꯔꯤꯌꯦ ꯁꯤꯅꯤꯗꯅ ꯃꯗꯗꯤ ꯏꯄꯥꯅ ꯍꯧꯒꯠꯂꯒ ꯀꯥꯆꯤꯟꯗ ꯉꯥꯔꯤꯕ ꯇꯣꯃꯩꯅ ꯄꯥꯏꯔꯛꯄ ꯂꯧꯔꯤ ꯊꯥꯡꯖꯧꯗꯨ ꯄꯥꯏꯈꯠꯂꯒ ꯗꯥꯎ ꯊꯨꯝꯒ ꯌꯥꯗꯕꯅꯦ ꯍꯦꯛꯇ ꯍꯥꯏꯊꯕꯅꯤ ꯃꯥꯁꯨ ꯍꯧꯒꯠꯂꯛꯀꯦ ꯇꯧꯕꯗ ꯃꯉꯛꯁꯝ ꯃꯄꯥꯗ ꯑꯣꯏꯈꯤꯕꯅꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯣꯏꯍꯧꯗ꯭ꯔꯦꯅꯦ ꯈꯨꯗꯛꯇꯨꯗ ꯂꯥꯡꯂꯦꯟ ꯑꯩ ꯅꯥꯔꯦ ꯑꯗꯩꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯏꯄꯥꯕꯨ ꯀꯥꯎꯕꯒ ꯅꯦꯠꯄꯒ ꯃꯥꯒꯤ ꯋꯥꯖꯥꯎ ꯉꯥꯡꯕ ꯆꯥꯎꯔꯦꯜ ꯍꯥꯏꯗꯨꯅ ꯈꯤꯠ ꯍꯦꯜꯂꯤ ꯑꯩꯕꯨ ꯊꯤꯜꯂꯤꯕ ꯑꯗꯣ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯝꯗ꯭ꯔꯗꯤ ꯑꯗꯨꯒꯤ ꯋꯥꯀꯥꯏ ꯃꯌꯥꯝꯗꯣ ꯊꯣꯛꯂꯛꯈꯤꯗꯣꯔꯤꯕ꯭ꯔꯕ ꯍꯩ ꯅꯪ ꯇꯣꯃꯥꯜ ꯍꯣꯏꯗ ꯂꯩꯈ꯭ꯔꯒꯦꯔꯥ ꯅꯪ ꯍꯩꯃꯥ ꯀꯩꯅꯤꯒꯤ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯑꯗꯨꯝ ꯇꯧꯔꯦ ꯉꯥꯏꯈꯣꯁꯦ ꯏꯃꯥ ꯅꯪꯁꯨꯅꯦ ꯃꯤꯗꯤ ꯃꯌꯥꯝ ꯑꯃ ꯌꯧꯁꯟꯅꯔꯛꯑꯦꯁꯦ ꯏꯃꯥ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃ ꯇꯤꯜꯂꯔꯦ ꯌꯧꯔꯛꯂꯦ ꯇꯞꯅ ꯁꯝꯗꯨꯅ ꯀꯨꯜꯂꯕꯤ ꯍꯣꯏꯁꯨ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯆꯠꯄ ꯅꯣꯡꯌꯥꯏ ꯍꯣꯏꯁꯨ ꯌꯧꯔꯛꯂꯔꯦ ꯁꯨꯅ ꯇꯤꯟꯂꯦ ꯃꯤꯌꯥꯝꯗꯨ ꯑꯗꯨꯒ ꯇꯣꯃꯥꯜꯕꯨꯗꯤ ꯂꯥꯛꯇ꯭ꯔꯦ ꯇꯣꯃꯥꯜꯒꯤ ꯃꯍꯨꯠ ꯃꯆꯥꯅꯨꯄꯥ ꯃꯦꯔꯥꯖꯥꯎ ꯑꯣꯏꯅ ꯂꯥꯛꯂꯔꯦ ꯃꯌꯥꯝ ꯁꯨꯅ ꯇꯤꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯖꯕꯥꯟ ꯂꯧꯅꯅꯕ ꯇꯧꯁꯦ ꯑꯍꯥꯟꯕꯗ ꯃꯦꯔꯥꯖꯥꯎ ꯅꯪ ꯕꯥꯖꯤꯒꯤ ꯐꯤꯕꯝ ꯀꯝꯗꯧꯍꯧꯔꯦ ꯃꯦꯔꯥꯖꯥꯎ ꯈꯔ ꯄꯪꯖꯕ ꯈꯨꯜ ꯂꯩꯀꯥꯏꯗꯒꯤ ꯍꯧꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯪꯕ ꯃꯤꯅꯤ ꯃꯦꯔꯥꯖꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯇꯞꯅ ꯈꯨꯝꯂꯛꯏ ꯃꯦꯔꯥꯖꯥꯎ ꯁꯤꯗꯤ ꯁꯤꯗ꯭ꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯖꯤꯗꯣ ꯑꯩꯅ ꯀꯧꯕꯗꯤ ꯈꯨꯝꯗꯦ ꯉꯥꯏꯈꯣꯁꯦ ꯏꯅꯥꯎꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯁꯤꯗꯤ ꯀꯞꯀꯅꯨ ꯑꯁꯨꯝꯅ ꯊꯦꯝꯖꯤꯜꯂꯤ ꯂꯩꯀꯥꯏ ꯃꯌꯥꯝꯕꯁꯤꯡꯅ ꯅꯣꯡꯌꯥꯏ ꯃꯈꯥ ꯇꯥꯔꯛꯏ ꯐꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯉꯁꯥꯏꯗꯒꯤ ꯌꯨꯝ ꯃꯩ ꯊꯥꯅꯤ ꯀꯣꯏꯂꯥꯡ ꯂꯥꯡꯕꯗꯨ ꯑꯩꯈꯣꯏꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯖꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯌꯥꯅꯆꯦ ꯑꯃ ꯏꯟꯅꯁꯤ ꯀꯔꯤ ꯍꯥꯏꯒꯦ ꯀꯨꯜꯂꯕꯤꯗꯣ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯐꯝꯗꯨꯗ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯧꯒꯠꯂꯛꯏ
ꯃꯌꯥꯝ, ꯅꯨꯄꯤ ꯃꯆꯥ ꯑꯩꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯇꯥꯕꯤꯗꯕ ꯇꯧꯒꯅꯨ. ꯏꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯕꯥꯖꯤꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯅ ꯌꯥꯔꯤ. ꯀꯨꯜꯂꯕꯤꯒꯤ ꯅꯥꯏꯇꯣꯝꯄꯣꯛꯄꯤ ꯂꯥꯡꯂꯦꯟꯅ ꯌꯥꯔꯤ. ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯒꯗꯧꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯕꯗ ꯇꯣꯝꯄꯣꯛꯅ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯁꯤꯗ ꯅꯨꯄꯤꯒꯤ ꯋꯥ ꯆꯠꯇꯦ. ꯆꯒꯠ ꯆꯒꯠ ꯄꯥꯝꯗꯦ. ꯑꯗꯨꯒ ꯀꯔꯤꯒꯤꯁꯨ ꯊꯥꯔꯣꯏ? ꯅꯄꯥꯅ ꯃꯤ ꯍꯥꯠꯀꯦ ꯇꯧꯔꯝꯂꯤꯗꯨ ꯅꯪ ꯈꯪꯍꯧꯗꯕ꯭ꯔꯣ? ꯆꯨꯝꯃꯤ ꯆꯨꯝꯃꯤ. ꯆꯨꯝꯃꯤ ꯇꯥ ꯇꯣꯝꯄꯣꯛꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯨ. ꯑꯩꯈꯣꯏ ꯕꯥꯖꯤ ꯂꯥꯜꯂꯦ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯐꯠꯇ ꯅꯨꯡꯗ ꯄꯥꯎ ꯂꯩꯇꯦꯗꯅ. ꯑꯃ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯑꯣ ꯑꯗꯣ ꯍꯣꯔꯦꯟ ꯁꯤꯔꯗꯤ ꯃꯤ ꯑꯃꯒꯤ ꯃꯃꯜ ꯀꯌꯥꯅꯣ ꯍꯥ? ꯑꯗꯨꯅꯤ, ꯃꯤ ꯑꯃꯒꯤ ꯃꯃꯜ ꯀꯌꯥꯅꯣ? ꯏꯄꯟꯊꯧ ꯇꯣꯃꯥꯜꯗ ꯊꯥꯡꯅ ꯌꯥꯜꯂꯨꯕ ꯍꯥꯏꯕꯒꯤ ꯕꯥꯖꯤꯕꯨꯁꯨ ꯃꯔꯣꯜ ꯃꯔꯤ ꯊꯣꯛꯄ ꯉꯝꯗ ꯋꯥꯈꯜ ꯃꯥꯡꯅ ꯐꯨꯕꯤꯔꯤ ꯃꯌꯥꯝꯅ. ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯟꯕꯤꯅꯕ ꯌꯥꯎꯗ ꯏꯄꯥꯕꯨ ꯊꯤꯅ ꯑꯣꯠꯄꯤꯔꯤ. ꯑꯩꯈꯣꯏ ꯕꯥꯖꯤꯒꯤꯁꯨ ꯃꯃꯜ ꯀꯌꯥꯅꯣ? ꯌꯥꯅꯁꯤꯗꯨꯗ ꯕꯥꯖꯤꯁꯨ ꯁꯣꯏꯗꯅ ꯃꯔꯛꯁꯤꯗ ꯁꯤꯈ꯭ꯔꯗꯤ ꯀꯝꯗꯧꯁꯤꯒꯦ ꯏꯟꯅꯔꯁꯤ. ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯍꯧꯒꯠꯂꯛꯇꯨꯅ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯉꯥꯏꯈꯣ. ꯅꯣꯏꯒꯤꯁꯤ ꯑꯉꯥꯡ ꯋꯥꯏꯗꯣ ꯇꯥꯔꯦ. ꯑꯃꯅ ꯑꯃꯨꯛ ꯈꯨꯝ ꯑꯃꯅ ꯑꯃꯨꯛ ꯉꯥꯡ ꯑꯋꯥꯏ ꯑꯈꯨꯝ ꯇꯥꯗꯧꯔꯦ. ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯍꯥꯏꯔꯒꯦ ꯑꯅꯤꯃꯛ ꯌꯥꯁꯟꯅꯔꯣꯁꯦ. ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯕꯤꯔꯦꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯣꯁꯦ. ꯂꯥꯟꯗꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ. ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯀꯅꯥꯁꯨ ꯁꯣꯏꯅꯤꯡꯕ ꯄꯣꯠ ꯅꯠꯇꯦ. ꯀꯔꯤꯒꯨꯝꯕ ꯑꯁꯣꯏ ꯑꯉꯥꯝ ꯍꯦꯛ ꯊꯣꯛꯂꯕꯗꯤꯅꯦ ꯑꯃꯒꯤꯁꯨ ꯁꯣꯏꯗꯕꯕꯨꯗꯤ ꯑꯣꯏꯁꯅꯨ. ꯑꯗꯨꯅꯅꯦ ꯁꯦ ꯁꯤꯒꯤ ꯌꯥꯅꯁꯤ ꯑꯁꯤꯗꯅꯦ ꯍꯦꯛ ꯈꯨꯄꯤ ꯁꯣꯏ ꯑꯃꯃꯝ ꯍꯦꯛ ꯇꯧꯔꯣꯀꯣ. ꯗꯁꯥ ꯇꯥꯔꯤꯕ ꯏꯃꯨꯡꯗꯨꯗ ꯑꯋꯥꯃꯟ ꯂꯧ ꯁꯪꯉꯝ ꯑꯃꯃꯝ ꯄꯤꯅꯕ ꯍꯥꯏꯅ ꯌꯥꯅꯔꯦꯀꯣ. ꯃꯌꯥꯝ ꯌꯥꯔꯕ꯭ꯔꯣ? ꯌꯥꯔꯦ ꯌꯥꯔꯦ. ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯕꯤꯔꯦꯟꯅ ꯋꯥ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ. ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ. ꯇꯣꯃꯥꯜꯁꯨ ꯐꯒꯠꯂꯛꯂꯦ. ꯑꯗꯨꯒ ꯀꯨꯜꯂꯕꯤꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯅꯗ꯭ꯔꯦ. ꯀꯨꯜꯂꯕꯤꯗꯨ ꯑꯃꯗꯤ ꯇꯣꯃꯥꯜꯒꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃ ꯁꯤꯔꯕꯗꯤ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯣꯛꯅꯒꯦ, ꯃꯤꯋꯥ ꯉꯥꯡꯅꯒꯦ, ꯋꯥꯔꯦꯝ ꯁꯨꯒꯦ ꯈꯟꯕ ꯂꯩꯀꯥꯏ ꯃꯤꯐꯠꯇꯁꯤꯡ ꯎꯄꯥꯏ ꯂꯩꯈꯤꯗꯦ. ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯖꯤꯟꯈꯤꯗꯨꯅ ꯅꯨꯡꯉꯥꯏꯅꯗꯕ ꯀꯌꯥ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯥꯎꯅꯗꯨꯅ ꯏꯆꯝ ꯍꯦꯛ ꯆꯝꯅ ꯆꯝꯅꯔꯛꯈꯤ. ꯃꯦꯔꯥꯁꯨ ꯈꯔꯗꯤ ꯋꯥꯈꯜ ꯇꯥꯔꯛꯈꯤ. ꯆꯍꯤ ꯌꯥꯝꯂꯛꯄꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯌꯥꯎꯖꯔꯛꯈꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯦꯔꯥ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛ ꯇꯝꯅ. ꯂꯥꯡꯂꯦꯟ, ꯍꯧꯖꯤꯛꯐꯥꯎ ꯁꯥꯎꯔꯤꯕꯣ ꯂꯥꯡꯂꯦꯟ ꯅꯪꯕꯣ? ꯑꯩꯈꯣꯏ ꯕꯥꯖꯤꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ. ꯅꯈꯣꯏ ꯕꯥꯖꯤꯁꯨ ꯀꯩꯁꯨ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯍꯥꯟꯅꯒꯨꯝ ꯀꯧꯅ ꯉꯥꯡꯅꯔꯁꯤꯀꯣ. ꯌꯥꯗꯕ꯭ꯔꯣ ꯂꯥꯡꯂꯦꯟ? ꯑꯩꯈꯣই ꯃꯁꯦꯜ ꯈꯧꯇꯛ ꯆꯥꯅꯕꯒꯤ ꯃꯇꯧꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯂꯥꯡꯂꯦꯟ. ꯑꯩꯈꯣꯏ ꯕꯥꯖꯤꯅꯁꯨ ꯂꯥꯡꯂꯦꯟꯒ ꯀꯧꯅꯧ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯕꯥꯖꯤꯅ. ꯂꯥꯡꯂꯦꯟꯁꯨ ꯂꯩꯀꯥꯏꯒꯤ ꯇꯥ ꯃꯦꯔꯥꯅ ꯑꯁꯨꯝꯅ ꯍꯥꯟꯅꯒꯨꯝ ꯏꯀꯣꯏ ꯀꯣꯏꯗꯅ ꯏꯄꯪ ꯄꯪꯖ ꯋꯥꯍꯩ ꯀꯌꯥ ꯍꯩꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯤꯕꯅꯤ. ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯑꯣꯏꯕꯅ ꯃꯍꯥꯛꯁꯨ ꯃꯤꯅꯨꯡꯁꯤ ꯈꯔꯗꯤ ꯄꯣꯛꯂꯤꯕꯅꯤ. ꯃꯃꯥꯡꯊꯛꯇ ꯌꯦꯠꯅꯗꯨꯅꯇ ꯂꯩꯔꯝꯕ, ꯀꯥꯔꯟ ꯇꯥꯖꯔꯝꯕ, ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯔꯝꯕ ꯇꯥ ꯃꯦꯔꯥꯅ ꯉꯁꯤ ꯌꯦꯜꯂꯛꯇ꯭ꯔꯕꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕꯅꯤ. ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝ ꯃꯦꯔꯥꯅ ꯂꯥꯡꯂꯦꯟ ꯍꯥꯏꯅ ꯀꯧꯔꯛꯄꯗ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯈꯤꯔꯝꯃꯤ. ꯉꯁꯤꯗꯤ ꯏꯄꯪ ꯄꯪꯖꯕ ꯃꯦꯔꯥꯕꯨ ꯏꯐ ꯐꯖꯅ ꯎꯕ ꯍꯧꯔꯛꯈꯤ. ꯇꯥ ꯃꯦꯔꯥ, ꯑꯩꯁꯨ ꯇꯥ ꯃꯦꯔꯥꯒꯤ ꯋꯥ ꯑꯃꯇ ꯉꯥꯏꯖꯔꯝꯂꯤꯕꯅꯦ. ꯇꯥ ꯃꯦꯔꯥꯅ ꯌꯦꯜꯂꯛꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯦ ꯇꯥ ꯃꯦꯔꯥ. ꯀꯩꯗꯧꯕꯒꯤ ꯀꯧꯅꯔꯣꯏꯗꯣꯏꯅꯣ ꯇꯥ ꯃꯦꯔꯥ? ꯑꯩꯁꯨ ꯈꯨꯝꯂꯤꯕꯁꯤꯅꯤ ꯇꯥ ꯃꯦꯔꯥꯅ ꯀꯧꯕꯗ. ꯑꯁꯨꯝꯅ ꯃꯦꯔꯥ ꯑꯃꯁꯨꯡ ꯂꯥꯡꯂꯦꯟ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯈꯤꯗꯨꯅ ꯂꯧꯅ ꯂꯩꯅꯈꯤ. ꯇꯣꯃꯥꯜ ꯑꯃꯁꯨꯡ ꯀꯨꯜꯂꯕꯤꯗꯨ ꯑꯅꯤꯒꯤ ꯍꯥꯟꯅꯒꯨꯝ ꯄꯨꯟꯁꯤꯗ ꯕꯦꯕꯥꯔꯒ ꯂꯣꯏꯅꯅ ꯃꯁꯦꯟ ꯃꯕꯥꯏ ꯑꯣꯏꯖꯈꯤ ꯑꯃꯁꯨꯡ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯌꯥꯀꯨꯝꯅ ꯃꯦꯔꯥ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯅꯨꯡꯁꯤ ꯌꯨꯝꯕꯥꯜꯕꯨ ꯀꯜꯂꯛꯅ ꯁꯛꯅ ꯁꯣꯟꯅꯖꯈꯤ꯫